ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ Abesana Naoremna ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ. ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯈꯨꯗꯣꯜ ꯑꯣꯏꯅ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ. ꯏꯟꯈꯠꯂꯛꯄ ꯃꯇꯝ ꯑꯣꯏꯕꯅ ꯉꯥꯎꯅꯤꯡꯕ ꯂꯥꯎꯅꯤꯡꯕ ꯍꯥꯏꯕꯁꯤ ꯍꯧꯅꯁꯥꯅꯤ. ꯊꯣꯏꯕꯤ ꯃꯄꯥꯟ ꯂꯝꯒꯤ ꯀꯣꯂꯦꯖꯇ ꯂꯥꯏꯔꯤꯛ ꯇꯝꯗꯨꯅ ꯂꯩꯔꯤꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯅꯤ. ꯃꯥꯅ ꯂꯩꯔꯤꯕ ꯔꯨꯝ ꯑꯗꯨꯗ ꯃꯃꯥꯟꯅꯕꯤ ꯑꯅꯤ ꯑꯃꯒ ꯂꯩꯔꯝꯃꯤ. ꯊꯥꯖ ꯑꯃꯗꯤ ꯖꯨꯂꯤ. ꯃꯈꯣꯏ ꯑꯍꯨꯝ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯃꯠꯇꯗ ꯂꯥꯏꯔꯤꯛ ꯇꯝꯗꯨꯅ ꯂꯩꯃꯤꯟꯅꯔꯝꯃꯤ. ꯍꯦꯟꯅ ꯅꯨꯡꯁꯤꯅꯔꯤꯕꯗꯤ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤ ꯂꯩꯀꯥꯏ ꯑꯃꯠꯇꯗꯒꯤ ꯂꯥꯛꯄ ꯃꯃꯥꯟꯅꯕꯤ ꯑꯣꯏꯔꯝꯃꯤ. ꯅꯨꯄꯥꯔꯣꯝꯒꯤ ꯕ꯭ꯂꯣꯛꯀꯁꯨ ꯌꯥꯝꯅ ꯅꯛꯅꯅ ꯂꯩꯔꯝꯃꯤ. ꯔꯣꯁꯟ ꯂꯥꯏꯔꯤꯛꯇ ꯊꯋꯥꯏ ꯌꯥꯎꯖꯕ ꯏꯟꯈꯠꯂꯛꯄ パ ꯈꯪ ꯃꯆꯥ ꯑꯃꯅꯤ. ꯄꯩꯁꯥ ꯄꯥꯏꯕ ꯏꯃꯨꯡꯗ ꯄꯣꯛꯂꯨꯕꯅ ꯔꯣꯁꯟ ꯁꯛꯇꯤ ꯈꯔ ꯀꯥꯛꯆꯩ. ꯑꯗꯨꯕꯨ ꯃꯤꯗꯤ ꯌꯥꯝꯅ ꯐꯔꯝꯃꯤ. ꯊꯣꯏꯕꯤꯅ ꯔꯣꯁꯟꯕꯨꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯖꯩ. ꯑꯗꯨꯕꯨ ꯍꯥꯏꯗꯣꯛꯄꯗꯤ ꯉꯝꯖꯗꯦ. ꯀꯔꯤꯗꯕꯨ ꯍꯥꯏꯔꯨꯅꯤ? ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤꯔꯕꯁꯨ ꯃꯥꯅꯗꯤ ꯑꯩꯒꯤ ꯊꯃꯣꯏ ꯃꯁꯛ ꯈꯪꯕꯤꯗꯦ. ꯑꯩ ꯊꯃꯣꯏꯗ ꯂꯣꯠꯇꯨꯅ ꯊꯝꯂꯒꯦ ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕꯁꯦ. ꯊꯣꯏꯕꯤꯅ ꯃꯪꯂꯒ ꯐꯝꯂꯤꯕ ꯑꯗꯨ ꯃꯥꯒꯤ ꯃꯃꯥꯟꯅꯕꯤ ꯊꯥꯖꯅ ꯎꯔꯝꯃꯤ. ꯊꯥꯖꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯖꯨꯂꯤꯗ. ꯅꯨꯄꯤ ꯑꯃꯁꯤ ꯌꯦꯡꯉꯨꯅꯦ. ꯀꯅꯥꯏ ꯋꯥꯈꯜꯅꯣ ꯃꯥꯅ ꯈꯜꯂꯤꯁꯤꯕꯣ? ꯃꯁꯤ ꯃꯥꯏ ꯋꯥꯈꯜꯁꯦ ꯊꯨꯒꯥꯏꯔꯨꯁꯤꯔꯥ? ꯖꯨꯂꯤꯅ ꯈꯪꯗꯦ, ꯂꯥꯛꯑꯣ ꯊꯨꯒꯥꯏꯔꯨꯁꯤ ꯂꯥꯛꯑꯣ. ꯑꯩ ꯇꯧꯒꯦꯀꯣ. ꯗꯥꯡ! ꯍꯤꯡꯆꯥꯕꯤꯁꯤꯗꯤ ꯈꯪꯉꯦꯍꯦ. ꯀꯩꯅꯣ ꯃꯤꯕꯨ ꯑꯗꯨꯃꯥꯏꯅ ꯈꯪꯍꯟꯕ꯭ꯔꯣ? ꯅꯣꯏꯅꯤꯁꯤꯗꯤꯕ. ꯅꯪꯅ ꯍꯧꯖꯤꯛꯐꯥꯎ ꯂꯣꯏꯁꯤꯟꯗ꯭ꯔꯤꯁꯤꯅ ꯀꯣꯂꯦꯖꯀ ꯑꯝꯇ ꯆꯠꯂꯔꯣꯏꯗ꯭ꯔꯣ ꯏꯕꯦꯝꯃ? ꯆꯠꯇꯣꯏꯅꯦ. ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯊꯣꯏꯕꯤꯒꯤ ꯃꯃꯥ ꯕꯤꯅꯥꯒꯤ ꯐꯣꯟ ꯂꯥꯛꯂꯝꯃꯤ. ꯏꯆꯥꯕꯨ ꯀꯣꯂꯦꯖꯀ ꯀꯥꯗ꯭ꯔꯕꯣ? ꯏꯆꯥꯒꯤ ꯀꯔꯤ ꯑꯋꯥꯠ ꯑꯄꯥ ꯂꯩꯒꯦ? ꯍꯥꯏꯔꯛꯑꯣ ꯃꯃꯥꯗ. ꯌꯥꯔꯅꯤꯗ ꯃꯃꯥ. ꯀꯩꯁꯨꯝꯇ ꯋꯥꯠꯇ꯭ꯔꯦ. ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯈꯔ ꯅꯣꯛ ꯈꯔ ꯉꯥꯡꯅ ꯈꯔ ꯈꯠꯅ ꯂꯥꯛꯃꯤꯟꯅꯕꯗꯨꯅ ꯀꯣꯂꯦꯖ ꯒꯦꯠ ꯌꯧꯁꯜꯂꯛꯂꯝꯃꯤ. ꯑꯗꯨꯒ ꯀꯣꯂꯦꯖ ꯒꯦꯠ ꯌꯧꯕꯒ ꯔꯣꯁꯟ ꯍꯣꯏꯒꯤ ꯄꯥꯔꯇꯤ ꯂꯩꯕꯗꯨ ꯊꯣꯏꯕꯤꯅ ꯎꯔꯛꯂꯝꯃꯤ. ꯊꯣꯏꯕꯤ ꯁꯣꯟꯊꯥꯡꯅꯅ ꯑꯁ ꯃꯁꯛꯁꯤꯡꯁꯤꯒ ꯑꯃꯨꯛ ꯂꯩꯔꯝꯃꯤꯅꯤ. ꯊꯥꯖꯅ ꯂꯥꯛꯑꯣꯍꯦ, ꯀꯩꯝꯇꯁꯨ ꯍꯥꯏꯗꯕꯁꯤꯕꯨ ꯇꯨꯃꯤꯟ ꯆꯪꯈ꯭ꯔꯁꯦ. ꯀ꯭ꯂꯥꯁꯔꯨꯝ ꯌꯧꯔꯝꯗꯥꯏꯗ ꯔꯣꯁꯟꯅ ꯀꯧꯔꯛꯏ. ꯑꯣꯏ, ꯀꯩ ꯃꯤꯡ ꯀꯧꯒꯦ? ꯑꯩꯅ ꯍꯥꯏꯁꯦ ꯅꯉꯣꯟꯗꯅꯦ. ꯑꯣꯏ ꯃꯌꯥꯏꯊꯪꯕꯤ, ꯅꯉꯣꯟꯗꯅꯦ ꯑꯩꯅ ꯍꯥꯏꯁꯦ. ꯊꯣꯏꯕꯤ ꯑꯣꯟꯊꯣꯛꯇꯨꯅ ꯃꯃꯤꯠ ꯑꯗꯨ ꯐꯩꯅ ꯌꯦꯡꯗꯨꯅ ꯆꯪꯈꯤꯔꯝꯃꯤ. ꯖꯨꯂꯤꯅ ꯃꯣꯏꯒꯤ ꯀꯥꯡꯕꯨꯁꯦ ꯌꯥꯝ ꯎꯁꯤꯠꯇꯦ. ꯂꯥꯏꯔꯤꯛ ꯍꯩꯔꯦꯅꯕꯨ ꯄꯩꯁꯥ ꯄꯥꯏꯔꯦꯅꯕꯨ ꯑꯁꯨꯝꯅ ꯁꯨꯝ ꯇꯧꯔꯗꯤ ꯀꯃꯥꯏ ꯇꯧꯗꯣꯔꯤꯒꯦꯕ? ꯊꯥꯖꯅ ꯍꯣ ꯏꯕꯦꯝꯃ, ꯍꯧꯖꯤꯛ ꯃꯇꯝꯁꯤꯗꯗꯤ ꯃꯣꯏꯒꯨꯝꯕꯁꯤꯅꯦ ꯅꯨꯄꯤꯁꯤꯡꯅꯒ ꯄꯥꯝꯅꯔꯤꯁꯦ. ꯂꯥꯏꯔꯤꯛ ꯍꯩꯕ ꯄꯩꯁꯥ ꯄꯥꯏꯕ ꯍꯥꯏꯅ ꯇꯥꯟꯅꯔꯤꯕꯁꯦ. ꯅꯣꯏꯕꯥꯅꯤ ꯋꯥꯔꯤꯗꯣ ꯑꯝꯇ ꯇꯥꯅꯤꯡꯗ꯭ꯔꯦ. ꯑꯝꯇꯅꯦ ꯇꯨꯃꯤꯟ ꯂꯩꯌꯣ. ꯍꯥꯏꯗꯨꯅ ꯊꯣꯏꯕꯤꯅ ꯆꯩꯔꯛꯂꯝꯃꯤ. ꯑꯁꯨꯝꯅ ꯑꯣꯖꯥ ꯆꯪꯂꯛꯇꯨꯅ ꯀ꯭ꯂꯥꯁ ꯌꯥꯎꯔꯝꯃꯤ. ꯀ꯭ꯂꯥꯁ ꯃꯊꯪ ꯌꯥꯎꯔꯛꯂꯗꯨꯅ ꯁꯨꯇꯤ ꯃꯇꯝ ꯎꯔꯛꯇꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯊꯣꯛꯂꯛꯏ. ꯃꯇꯥꯡꯗꯨꯗ ꯔꯣꯁꯟꯗꯤ ꯊꯣꯏꯕꯤꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ. ꯔꯣꯁꯟ ꯊꯣꯏꯕꯤꯗ ꯀꯧꯔꯛꯏ. ꯑꯣꯏ, ꯅꯪ ꯃꯤꯡꯗꯣ ꯊꯣꯏꯕꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯀꯩ ꯂꯩꯔꯒꯦ ꯏꯕꯨꯡꯉꯣ? ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ. ꯌꯥꯝ ꯀꯥꯛꯏꯅ. ꯅꯨꯄꯤꯅꯕꯨ ꯑꯗꯣ ꯌꯥꯝ ꯀꯥꯛꯅꯕ꯭ꯔꯣ? ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ. ꯖꯨꯂꯤꯅ ꯅꯣꯏꯒꯤꯁꯤ ꯑꯩꯈꯣꯏꯕꯨ ꯅꯨꯄꯤꯅꯦꯅ ꯎꯁꯤꯠꯇ꯭ꯔꯤꯕ ꯍꯥꯏꯗꯨꯔꯣ? ꯖꯨꯂꯤ, ꯊꯥꯖ, ꯆꯠꯂꯁꯤ ꯂꯥꯛꯑꯣ. ꯃꯣꯏ ꯀꯥꯡꯒꯨꯁꯦ ꯀꯩꯅꯣꯝ ꯇꯧꯋꯦ. ꯌꯥꯝ ꯍꯩꯅꯔꯣꯏꯗꯧꯔꯦ. ꯁꯤꯗꯅꯦꯕ ꯑꯩꯅ ꯇꯜꯂꯤꯁꯦ, ꯀꯣꯂꯦꯖꯀ ꯀꯥꯕ. ꯍꯥꯏꯗꯅ ꯍꯥꯏꯔꯛꯏ ꯊꯣꯏꯕꯤꯅ. ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯍꯣꯁꯇꯦꯜ ꯌꯧꯔꯝꯃꯤ. ꯑꯗꯨꯗꯒꯤ ꯃꯈꯣꯏꯒꯤ ꯋꯥꯔꯗꯦꯟ ꯃꯤꯁꯅ ꯑꯁꯨꯝꯅ ꯀꯧꯔꯛꯏ. ꯊꯣꯏꯕꯤ, ꯖꯨꯂꯤ, ꯊꯥꯖ, ꯅꯣꯏ ꯑꯍꯨꯝꯁꯤꯗ ꯂꯥꯛꯑꯣ ꯑꯝꯇ. ꯃꯤꯁꯀꯤ ꯃꯅꯥꯛꯇ ꯍꯥꯏꯗꯅ ꯀꯧꯔꯛꯏ. ꯃꯤꯁꯅ ꯀꯧꯔꯤꯗꯨ ꯀꯩ ꯑꯣꯏꯖꯥꯠꯅꯣ? ꯑꯝꯇ ꯆꯠꯂꯨꯁꯤ ꯂꯥꯛꯑꯣ. ꯊꯣꯏꯕꯤꯅ ꯃꯤꯁ ꯑꯝꯇ ꯆꯪꯉꯛꯀꯦ. ꯌꯦꯁ, ꯀꯃꯤꯡ. ꯆꯪꯉꯛꯑꯣ. ꯌꯥꯅꯤ ꯍꯥꯏꯗꯅ ꯍꯥꯏꯔꯝꯃꯤ. ꯀꯩ ꯍꯥꯏꯒꯦ ꯃꯤꯁ? ꯑꯩꯈꯣꯏ ꯀꯧꯕꯕꯨ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯃꯤꯁ? ꯅꯣꯏꯒ ꯊꯪꯅꯕ ꯔꯨꯝ ꯑꯗꯨꯗ ꯅꯣꯏ ꯑꯍꯨꯝꯅ ꯑꯝꯇ ꯁꯦꯡꯗꯣꯛꯑꯣ. ꯑꯅꯧꯕ ꯁ꯭ꯇꯨꯗꯦꯟ ꯑꯃ ꯂꯥꯛꯀꯅꯤ ꯍꯥꯏꯕꯅꯤ.
ngasi. Hoi Miss hairamlaga makhoi ahum ado thokirami. Hayengdaidi ekhoi mari punna college kadoinine. Handakidi karam tawdoi jatno haina hairai. Makhoi ahum jangdana ka adu sengdoklami. Ngaihak leiraba matung ka adusu sengdokpa loiraduna makhoi ahum amuk moigi kada changlai. Wari haiduna nupi ahum ado ngahak pothagi hotnaringai tanja aduda call ama laami. Lakliba call ado thoibina paikhatlami. Hello, kana? Asomdagi nupado masto sak khara hautana khara kaklapna hairaklami. Hey, aine khangdrabo. Nang yam kakidaine. Me yam usikidadaine. Thoibisu magi khondado tabada masada chinglauna sauninglammi. Hey, you, nang kanano? Nangna ingon heta usitaba yabra. Haina kana laukhalai. Thoibigi matau aduda Julie amadi thaza makhoi ani ngakna yenglai thoibida. Aduga moi ani na hairai. Kaidawragi nupi? Nangna kana laurai duba? Khangde. Kanano khangdaba ma call daroini. Ai yam sauningi. Thazana atai kanam toiramoi. Magi rosan haibado madoiramni. Kaino mana dam paktri duba. Yam hainadeda. Masak na phajariba lehna marom malemdriba. Larik na marol ama hairiba. Ngaihak leiraba matung moigi warden miss na kaurai. Thoibi, tabro. Hoi miss, taye. Noi makhadam takumo. Noigi junior ama lakani habado lae. Magi mapot machay singse noina kadam ta pusamina lao. Hoi miss, hairaduna makhoi ahum ado kumtharai. Aduga lakliba nupi adubu makhoi na taram na oi. Nupi aduna hairaklami. Nangi mingdi kai kauge. Aigina thoibi kauwe aduga magina Julie amasina thaja. Ado nangi mingdi kai kauge. Aigidi lesna kauwe. Oh. Sigi thangnabagi ka se nangi ka oidoine. Ado nangi awat apa lerasto akhoi da dum hairau ko. Ngasidegidi akhoi mari punna naitharasini ko. Makhoi mari adu namidangi matam yoksala aduna cha hinjang thongnaba hinjang jamna wari sanarami. Thoibina asumna hairai. Nupi aidi darosanda aigi thamogi wahise phonglasira khalle. Ado mana kai haraktoi jano. Magi moonduga as khangdeda. Ho ibema khangjare ngahan gaina nuksidaba sadana laidiniba. Tumin lona nuksiramiko midi asengba nuksiba haise yadeba thamoida lotanaga. Lesana chichi hoi wari se yam nungairi. Aidi wari su tabada ngairi tabasu haitre khangsu khangdre. Chichi hoi lari sidi adugidi kyamwagana ahanba oibaine hairaduna makhoi mari punna noi. Asumna namitumadi haukre. Mathangi numitki ayukni. Thoibi hoigi hostelgi morning assembly haunaba haiduna komtharai. Makhoigi warden missna hairai. Noigi handaki lakliba Sunday numit asida parents meeting ama tawgani. Thoibi sonthangnana. Tawkharponi. Magi parents meeting ase. Kai chanari no khangdeba. Julisu asumna hairaktradi kai haidorige lisalakpagi haunabini bema. Aikhoigi bo tasin usinatraga lori kaino. Lesana si thoibi kaigi meeting oidoi chano. Kai hairakdoi chano ba. Thajana kai oirone aikhoi si yamna langi lam yam heli lairik paningdre. Adai adu ada lori kaino. Asumna college timing yoraktuna makhoi mari ado college tamna laklami. Rosan lairambadu ubada thoibi mapan thongdadi sauninglap tawi. Adubu thamoidadi momonokje. Machinda asumna hairai. Kaino pano khangde adum hei lairami. Asumna hairaduna makhoi mari ado changlami. Thoibina asumna hairai. Thaza Julia
ꯑꯩꯈꯣꯏ ꯌꯨꯝꯗ ꯑꯝꯇ ꯊꯣꯛꯎꯁꯤꯗꯅ ꯆꯠꯇꯕꯁꯨ ꯀꯨꯏꯔꯦ ꯌꯨꯝ ꯊꯣꯛꯅꯤꯡꯗ꯭ꯔꯣ ꯂꯩꯁꯅꯥꯁꯨ ꯍꯥꯏꯔꯛꯏ ꯆꯦ ꯑꯩꯁꯨ ꯌꯨꯝꯗ ꯌꯥꯝ ꯆꯠꯅꯤꯡꯉꯤ ꯊꯥꯖꯁꯨ ꯍꯣꯏ ꯌꯥꯏꯌꯦ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯊꯣꯏꯕꯤꯅ ꯃꯃꯥ ꯕꯤꯅꯥꯗ ꯀꯣꯜ ꯇꯧꯔꯛꯂꯝꯃꯤ ꯏꯃꯥ ꯍꯥꯎ ꯀꯩ ꯂꯩꯔꯒꯦ ꯏꯆꯥꯕꯨ ꯀꯩ ꯋꯥꯠꯂꯒꯦ ꯑꯩ ꯌꯨꯝꯗ ꯑꯝꯇ ꯊꯣꯛꯂꯛꯀꯦ ꯌꯨꯝꯗ ꯌꯥꯝ ꯊꯣꯛꯂꯛꯅꯤꯡꯉꯦꯕ ꯍꯥꯏ ꯅꯪꯕꯨ ꯁꯨꯇꯤ ꯊꯥꯔꯕꯅꯦ ꯁꯨꯇꯤ ꯊꯥꯗ꯭ꯔꯗꯤ ꯅꯄꯥꯅ ꯉꯥꯡꯒꯅꯤꯅꯦ ꯅꯪꯕꯣ ꯑꯁ ꯊꯥꯗ꯭ꯔꯁꯨ ꯂꯧꯔꯒ ꯀꯣꯛ ꯂꯥꯛꯑ ꯂꯣꯏꯔꯦ ꯍꯥꯏ ꯅꯪꯕꯨ ꯅꯄꯥꯅ ꯇꯥꯔꯗꯤ ꯉꯥꯡꯕꯤꯕꯗ ꯂꯣꯏꯔꯅꯤ ꯁꯨꯇꯤ ꯊꯥꯗ꯭ꯔꯁꯨ ꯊꯣꯛꯂꯛꯀꯦꯅꯦ ꯅꯪꯕꯨ ꯃꯤ ꯏꯃꯥꯟꯅꯕꯤ ꯍꯣꯏ ꯂꯣꯏ ꯊꯣꯛꯏꯅꯦ ꯑꯩꯁꯨ ꯊꯣꯛꯅꯤꯡꯉꯦ ꯍꯥꯏꯕ ꯑꯩ ꯏꯇꯣꯝꯗ ꯂꯩꯍꯧꯒꯗ꯭ꯔꯣ ꯌꯥꯔꯣꯏ ꯑꯩ ꯊꯣꯛꯂꯛꯀꯅꯤꯀꯣ ꯍꯣꯏ ꯐꯔꯦ ꯊꯣꯛꯂꯛꯑꯣ ꯃꯁꯤꯗꯤꯕ ꯃꯥꯒꯤ ꯃꯔꯩꯁꯦ ꯉꯝꯖꯄꯣꯠꯇꯦ ꯑꯩꯅꯦ ꯅꯪꯒ ꯃꯥꯟꯅꯕ ꯑꯗꯨꯗꯤ ꯐꯔꯦ ꯏꯃꯥ ꯑꯩ ꯊꯝꯃꯒꯦꯀꯣ ꯊꯥꯖꯅ ꯍꯥꯏꯔꯛꯏ ꯅꯣꯏ ꯏꯃꯥꯅ ꯌꯥꯔꯛꯇ꯭ꯔꯤꯔꯣ ꯌꯥꯔꯛꯏ ꯏꯕꯦꯝꯃ ꯑꯩꯅ ꯉꯝꯗꯕ ꯂꯩꯕ꯭ꯔꯣ ꯑꯩꯅ ꯍꯥꯏꯕꯗ ꯌꯥꯗ ꯌꯥꯄꯣꯠꯇꯦ ꯃꯁꯤ ꯅꯨꯄꯤꯁꯤꯗꯤꯕ ꯕꯤꯅꯥ ꯀꯣꯜ ꯊꯝꯈ꯭ꯔꯕ ꯃꯇꯨꯡ ꯊꯣꯏꯕꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯑꯗꯨꯗꯤ ꯂꯩꯁꯅꯥꯁꯨ ꯆꯠꯅꯤꯡꯂꯝꯒꯅꯤ ꯍꯧꯕꯤꯔꯨꯁꯤꯗꯅ ꯂꯥꯛꯑꯣ ꯃꯥꯏꯀꯥꯟꯗ ꯆꯧꯁꯤ ꯂꯩꯁꯅꯥ ꯇꯥꯕ꯭ꯔꯣ ꯂꯩꯁꯅꯥꯁꯨ ꯀꯩ ꯍꯥꯏꯒꯦ ꯆꯦ ꯊꯣꯏꯕꯤ ꯑꯝꯇ ꯊꯣꯛꯂꯛꯑꯣ ꯆꯤꯆꯦ ꯍꯣꯏꯁꯨ ꯌꯨꯝꯗ ꯆꯠꯇꯣꯔꯦ ꯑꯗꯣ ꯅꯪꯗꯤ ꯁꯤꯗ ꯂꯥꯛꯄꯗꯒꯤ ꯌꯨꯝꯗ ꯑꯃꯨꯛꯇꯁꯨ ꯊꯣꯛꯑꯝꯈꯤꯔꯣꯏ ꯌꯨꯝꯗ ꯊꯣꯛꯎꯁꯤꯗꯅ ꯆꯤꯆꯦ ꯍꯣꯏꯒ ꯄꯨꯟꯅ ꯍꯣꯏ ꯌꯥꯏꯌꯦ ꯆꯦ ꯊꯣꯏꯕꯤ ꯑꯗꯣ ꯑꯩꯁꯨ ꯌꯨꯝ ꯌꯥꯝ ꯊꯣꯛꯅꯤꯡꯉꯦꯕ ꯁꯨꯇꯤ ꯐꯪꯗꯕꯩ ꯋꯥꯅꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯊꯣꯏꯕꯤ ꯍꯣꯏ ꯌꯨꯝꯗ ꯊꯣꯛꯄꯒꯤ ꯊꯣꯛꯂꯛꯂꯝꯃꯤ ꯂꯝꯕꯤꯗ ꯔꯣꯁꯟꯁꯨ ꯂꯩꯔꯝꯃꯤ ꯊꯣꯏꯕꯤ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯀꯣꯂꯦꯖ ꯂꯥꯛꯑꯣꯏꯗ꯭ꯔꯣ ꯊꯣꯏꯕꯤ ꯈꯨꯝꯂꯝꯗꯦ ꯄꯩꯔꯝꯂꯒ ꯆꯠꯈꯤꯔꯝꯃꯤ ꯊꯣꯏꯕꯤꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯔꯣꯁꯟꯅ ꯀꯩꯅꯣꯝꯅꯤꯅꯦ ꯁꯤ ꯅꯨꯄꯤꯁꯤꯗꯤ ꯍꯥꯏꯔꯗꯨꯅ ꯊꯥꯖꯗ ꯑꯃꯨꯛ ꯍꯪꯉꯤ ꯊꯥꯖ ꯅꯣꯏ ꯀꯗꯥꯏ ꯆꯠꯇꯣꯏꯅꯣ ꯊꯥꯖꯁꯨ ꯌꯨꯝꯗ ꯊꯣꯛꯎꯒꯦ ꯌꯨꯝꯗ ꯆꯠꯂꯨꯗꯣꯏꯅꯦ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯦ ꯇꯥꯕꯗ ꯔꯣꯁꯟ ꯊꯣꯏꯕꯤꯅ ꯃꯌꯨꯝꯗ ꯆꯠꯈ꯭ꯔꯅꯤ ꯇꯥꯕꯗ ꯃꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯖꯗꯦ ꯊꯣꯏꯕꯤꯅ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯔꯝꯗ꯭ꯔꯕꯁꯨ ꯔꯣꯁꯟꯒꯤ ꯊꯃꯣꯏꯗꯗꯤ ꯑꯁꯨꯝꯅ ꯈꯜꯍꯧꯔꯤ ꯊꯣꯏꯕꯤ ꯅꯪꯅ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯗ꯭ꯔꯕꯁꯨ ꯅꯪꯅ ꯄꯥꯎꯈꯨꯝ ꯑꯃ ꯄꯤꯔꯛꯄ ꯃꯤꯀꯨꯞꯇꯣ ꯑꯩ ꯉꯥꯏꯈꯤꯅꯤ ꯉꯥꯏꯔꯤ ꯉꯁꯤꯁꯨ ꯑꯁꯣꯝꯗꯅ ꯊꯣꯏꯕꯤꯒꯤ ꯃꯄꯥ ꯏꯕꯣꯍꯜ ꯃꯃꯥ ꯅꯆꯥꯅꯨꯄꯤꯗꯨꯕꯨ ꯁꯨꯇꯤ ꯐꯪꯂꯕ꯭ꯔꯣ ꯃꯥꯅ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯔꯤꯗꯨꯕꯨ ꯍꯣ ꯃꯃꯥꯟꯅꯕꯤꯉꯩꯅꯦ ꯊꯣꯛꯈ꯭ꯔꯦꯌꯦ ꯃꯌꯨꯝꯗ ꯊꯣꯛꯀꯅꯤ ꯍꯥꯏꯕꯗꯨꯗ ꯃꯥꯁꯨ ꯊꯣꯛꯂꯛꯀꯦ ꯍꯥꯏꯗꯅ ꯅꯤꯡꯉꯥꯏ ꯇꯧꯃꯟꯗꯅ ꯍꯣ ꯑꯩꯁꯨꯅꯦ ꯊꯣꯛꯂꯣꯅ ꯍꯥꯏꯈ꯭ꯔꯕꯅꯤ ꯑꯣ ꯐꯔꯦ ꯃꯇꯣꯝꯇ ꯂꯩꯕ ꯇꯟꯗꯅ ꯇꯧꯔꯤꯕ ꯑꯃ ꯑꯣꯏꯔꯝꯅꯤ ꯑꯗꯣ ꯑꯩꯁꯨ ꯊꯣꯡꯒꯥꯟꯐꯥꯎꯗ ꯅꯆꯥꯅꯨꯄꯤꯗꯣ ꯍꯥꯏꯐꯦꯠ ꯌꯦꯡꯕꯤꯔꯨꯈꯤꯒꯦ ꯍꯥꯏꯅꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯊꯣꯏꯕꯤ ꯌꯧꯁꯤꯜꯂꯛꯏ ꯏꯃꯥ ꯑꯩ ꯌꯧꯔꯛꯑꯦ ꯍꯣ ꯑꯗꯨꯗ ꯂꯩꯔꯝꯃꯣ ꯏꯃꯥꯅꯦ ꯃꯩ ꯂꯧꯊꯣꯛꯈꯤꯒꯦ ꯇꯧꯔꯤꯁꯦ ꯌꯦꯡꯉꯣ ꯃꯁꯤ ꯍꯦꯛ ꯂꯥꯛꯄꯒꯅꯦ ꯇꯐꯤꯡ ꯑꯩꯕꯨꯅꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯃꯈꯛ ꯌꯥꯎꯕꯁꯦ ꯀꯔꯝ ꯊꯣꯛꯑꯗꯣꯏꯅꯣ ꯈꯪꯗꯦꯗ ꯍꯥꯏꯔꯗꯨꯅ ꯃꯩ ꯑꯣꯛꯊꯣꯛꯇꯨꯅ ꯏꯃꯨꯡꯗ ꯆꯪꯍꯜꯂꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯀꯥꯟꯗ ꯊꯣꯏꯕꯤꯁꯨ ꯋꯥꯔꯦ ꯍꯥꯏꯗꯨꯅ ꯄꯣꯊꯥꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯀꯣꯜ ꯑꯃ ꯂꯥꯛꯑꯝꯃꯤ ꯂꯥꯛꯂꯤꯕ ꯀꯣꯜ ꯑꯗꯣ ꯔꯣꯁꯟꯒꯤꯅꯤ ꯊꯣꯏꯕꯤ ꯃꯥꯏꯊꯣꯡꯗꯗꯤ ꯃꯣꯃꯣ ꯅꯣꯛꯆꯩ ꯑꯗꯨꯕꯨ ꯍꯜꯂꯣ ꯊꯣꯏꯕꯤ ꯇꯥꯕ꯭ꯔꯣ ꯊꯣꯏꯕꯤꯅ ꯌꯥꯝꯅ ꯀꯥꯛꯅ ꯀꯩꯅꯣ ꯇꯥꯏꯌꯦ ꯀꯩꯗꯧꯔꯒꯦ ꯀꯩꯗꯧꯕꯩꯅꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯀꯣꯜ ꯇꯧꯔꯛꯏꯁꯦ ꯆꯦꯟꯕꯥꯟꯗꯨꯗ ꯊꯤꯅ ꯉꯥꯡꯂꯕꯁꯨ ꯆꯩꯔꯕꯁꯨ ꯔꯣꯁꯟꯕꯨꯗꯤ ꯁꯥꯎꯅꯤꯡꯕ ꯂꯩꯇꯦ ꯊꯣꯏꯕꯤꯅ ꯉꯥꯡꯕꯗ ꯅꯨꯡꯁꯤꯕꯤ ꯃꯥꯒꯤꯗꯃꯛꯇ ꯂꯦꯞꯄꯒꯦ ꯍꯥꯏꯅ ꯈꯜꯂꯤꯕꯅꯤ ꯔꯣꯁꯟꯗꯤ ꯊꯣꯏꯕꯤ ꯃꯊꯃꯣꯏꯗ ꯈꯜꯂꯤ ꯑꯩꯅꯗꯤ ꯅꯪꯕꯨ ꯊꯤꯅ ꯉꯥꯡꯖꯔꯕꯁꯨ ꯅꯨꯡꯁꯤꯕꯗꯤ ꯉꯝꯗꯦꯀꯣ ꯑꯗꯨꯕꯨ ꯊꯣꯏꯕꯤ ꯀꯔꯤꯒꯨꯝꯕ ꯑꯃꯗ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯂꯃꯈꯥꯡꯗ ꯃꯥꯡꯈ꯭ꯔꯕ ꯑꯁ ꯃꯥꯅꯁꯨ ꯑꯩꯅ ꯈꯜꯂꯤ ꯁꯨꯃꯥꯏꯅ ꯈꯟꯗ꯭ꯔꯕ ꯑꯁ ꯅꯨꯡꯁꯤꯕ ꯈꯨꯗꯤꯡꯃꯛ ꯊꯨꯡꯅꯒꯅꯤ ꯍꯥꯏꯕ ꯂꯩꯇꯦ ꯀꯥꯏꯅ ꯍꯣꯅꯨ ꯍꯥꯏ ꯏꯃꯥꯒꯤ ꯊꯣꯏꯕꯤ ꯏꯆꯥ ꯊꯣꯏ ꯂꯥꯛꯑꯣ ꯏꯆꯥꯁꯨ ꯆꯥꯛ ꯂꯥꯝꯃꯝꯃꯅꯤ
ꯆꯥꯛꯀꯁꯦ ꯆꯥꯊꯣꯛꯂꯒꯅꯦ ꯄꯣꯊꯥꯔꯣ ꯂꯥꯛꯑꯣ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯏꯆꯥ ꯋꯥꯔꯝꯃꯅꯤ ꯍꯣꯏ ꯏꯃꯥ ꯂꯥꯛꯂꯒꯦ ꯍꯥꯏꯔꯒ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯗꯥꯏꯔꯤ ꯑꯗꯨ ꯐꯃꯨꯡꯗ ꯊꯝꯂꯝꯂꯒ ꯆꯥꯛ ꯆꯥꯕ ꯆꯪꯂꯛꯂꯝꯃꯤ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯆꯥꯛ ꯆꯥꯃꯤꯟꯅꯔꯝꯃꯤ ꯅꯍꯥꯟ ꯃꯈꯩ ꯏꯄꯪ ꯄꯪꯅ ꯂꯩꯖꯔꯝꯕꯤ ꯊꯣꯏꯕꯤ ꯉꯁꯤꯗꯤ ꯉꯍꯥꯟꯉꯩꯒ ꯃꯥꯟꯅꯗꯕ ꯃꯤꯅꯣꯛ ꯀꯌꯥ ꯑꯃ ꯅꯣꯡꯂꯛꯂꯦ ꯄꯥꯝꯃꯨꯕ ꯃꯥꯒꯤ ꯋꯥꯈꯜꯗ ꯃꯥꯒꯤ ꯃꯤꯅꯣꯛ ꯑꯗꯨꯕꯨ ꯎꯕꯗ ꯃꯃꯥ ꯕꯤꯅꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯆꯥꯕꯨ ꯀꯩꯗꯧꯔꯒꯦ ꯉꯍꯥꯟꯈꯩꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡ ꯃꯇꯧ ꯈꯔ ꯎꯏꯗ ꯉꯥꯏꯈꯣ ꯅꯪꯕꯨ ꯅꯨꯄꯥꯒ ꯀꯣꯏꯔꯕꯣ ꯑꯁ ꯀꯩꯁꯨꯝ ꯇꯧꯗꯦꯕ ꯏꯃꯥ ꯍꯥꯏꯔꯗꯨꯅ ꯆꯥꯛ ꯆꯥꯔꯝꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯃꯥꯒꯤ ꯀꯥꯗ ꯇꯞꯐꯤꯡ ꯆꯪꯈꯤ ꯃꯥꯒꯤ ꯀꯥ ꯍꯦꯛ ꯌꯧꯕꯒ ꯃꯥꯒꯤ ꯐꯣꯟ ꯑꯗꯨ ꯀꯣꯜ ꯂꯥꯛꯂꯝꯃꯤ ꯂꯥꯛꯂꯤꯕ ꯀꯣꯜ ꯑꯗꯨ ꯊꯥꯖꯒꯤ ꯑꯣꯏꯔꯝꯃꯤ ꯊꯥꯖꯁꯨ ꯑꯁꯣꯝꯗꯒꯤ ꯃꯤꯒꯤ ꯃꯆꯥꯗꯤ ꯌꯥꯗꯦꯀꯣ ꯍꯦꯂꯣꯏ ꯂꯥꯕ ꯑꯣꯟꯅꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯃ ꯇꯥꯏꯌꯦꯕ ꯍꯥꯏꯗꯤ ꯃꯣꯃꯣꯟꯒ ꯅꯣꯛꯇꯅ ꯋꯥꯈꯜꯒꯁꯦ ꯁꯥꯒꯠꯇꯅ ꯂꯩꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯃ ꯇꯥꯏꯌꯦꯕ ꯌꯥꯔꯦꯕ ꯇꯥꯅꯤꯡꯗꯦꯍꯦ ꯃꯁꯤ ꯅꯨꯄꯤꯁꯤꯗꯤꯕ ꯑꯗꯨ ꯂꯥꯏꯔꯤ ꯅꯪꯉꯣꯟꯗ ꯄꯥꯎ ꯑꯃ ꯍꯥꯏꯒꯦꯅ ꯀꯣꯜ ꯇꯧꯔꯛꯏꯅꯦ ꯀꯩ ꯄꯥꯎꯅꯣ ꯗꯥꯔꯣꯁꯜꯗꯣ ꯀꯣꯜ ꯇꯧꯔꯛꯑꯝꯃꯦ ꯅꯪꯕꯨ ꯍꯥꯏꯕꯤꯌꯨ ꯍꯥꯏꯅ ꯑꯗꯣ ꯃꯥꯅ ꯑꯗꯨꯝ ꯇꯛ ꯂꯩꯔꯦ ꯀꯩ ꯍꯥꯏꯈꯣ ꯍꯥꯏꯕꯅꯣ ꯊꯥꯖ ꯑꯩ ꯀꯩ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯃꯥꯒꯤ ꯃꯑꯣꯡꯗꯣ ꯅꯨꯡꯁꯤꯗꯕꯗꯤ ꯉꯝꯗꯦ ꯅꯨꯄꯤ ꯑꯩꯅ ꯀꯩꯒꯨꯝꯕ ꯃꯥꯅ ꯍꯥꯏꯕꯗꯣ ꯇꯍꯥ ꯌꯥꯎꯊꯣꯛꯎꯔꯣ ꯑꯗꯨꯒ ꯃꯥꯅ ꯑꯃꯨꯛ ꯑꯩꯁꯦ ꯑꯃꯨꯛ ꯅꯥꯊꯩꯈ꯭ꯔꯕ ꯑꯍꯦꯟꯕ ꯑꯃꯃꯨꯛ ꯂꯥꯛꯄꯗ ꯑꯃꯗꯨꯗ ꯑꯃꯨꯛ ꯂꯨꯞꯈ꯭ꯔꯕ ꯊꯣꯏꯕꯤꯅ ꯑꯁꯨꯝꯅ ꯑꯃꯨꯛꯀ ꯍꯥꯏꯔꯛꯏ ꯊꯥꯖ ꯑꯩ ꯃꯇꯝ ꯈꯔ ꯈꯜꯂꯛꯈꯤꯒꯦ ꯑꯗꯨꯒ ꯃꯇꯝ ꯈꯔꯗꯤ ꯄꯤꯕꯤꯌꯣꯕ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯃꯇꯝ ꯑꯣꯏꯔꯛꯄꯗꯨꯗ ꯊꯥꯖ ꯑꯃꯗꯤ ꯖꯨꯂꯤ ꯊꯣꯏꯕꯤ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯂꯝꯄꯥꯛ ꯃꯌꯥꯒꯤ ꯁꯤꯡꯖꯨ ꯆꯥꯐꯝꯗ ꯁꯤꯡꯖꯨ ꯆꯥꯕ ꯊꯣꯛꯂꯛꯂꯝꯃꯤ ꯊꯥꯖꯅ ꯍꯥꯏꯔꯛꯏ ꯊꯣꯏꯕꯤ ꯀꯩ ꯈꯜꯂꯒꯦ ꯅꯪ ꯋꯥꯔꯦꯞ ꯂꯧꯔꯕꯣ ꯑꯃꯗꯨꯒꯤ ꯊꯥꯖ ꯑꯩ ꯀꯩ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗꯦ ꯌꯥꯔꯦ ꯍꯥꯏꯕꯁꯨ ꯉꯝꯗꯦ ꯌꯥꯗꯦ ꯍꯥꯏꯕꯁꯨ ꯉꯝꯗꯦ ꯅꯪꯒꯤꯗꯣ ꯑꯩ ꯈꯪꯉꯦ ꯉꯍꯥꯟꯅ ꯈꯪꯉꯕꯅꯤ ꯅꯪꯒꯤ ꯊꯃꯣꯏꯗ ꯃꯥꯕꯨ ꯂꯥꯠꯂꯦ ꯍꯥꯏꯕꯁꯦ ꯍꯣꯏ ꯏꯕꯦꯝꯃ ꯌꯥꯁꯤꯟꯅꯗꯕ ꯁꯥꯔꯅꯨ ꯍꯣꯇ꯭ꯔꯣꯡ ꯍꯣꯟ ꯎꯔꯦ ꯌꯥꯔꯦ ꯍꯥꯏꯈ꯭ꯔꯒꯦꯀꯣ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝ ꯋꯥꯔꯤ ꯅꯨꯡꯉꯥꯏꯅ ꯂꯝꯕꯤꯗ ꯁꯤꯡꯖꯨ ꯆꯥꯔꯨꯔꯕ ꯃꯇꯨꯡ ꯂꯥꯛꯄꯗ ꯂꯩꯀꯥꯏꯒꯤ ꯒꯨꯟꯗꯥ ꯈꯔ ꯂꯩꯔꯝꯃꯤ ꯂꯛꯅꯔꯛꯏ ꯊꯣꯏꯕꯤꯗ ꯑꯣꯏ ꯐꯖꯕꯤ ꯑꯣꯟꯊꯣꯛꯅ ꯅꯤꯡꯊꯤꯖꯔꯦꯗ ꯃꯌꯥꯏꯒꯤ ꯅꯃꯥꯟꯅꯕꯤꯁꯤꯗꯤ ꯇꯥ ꯀꯥꯛꯄ ꯑꯩꯈꯣꯏꯁꯦ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯂꯩꯀꯥꯏꯒꯤ ꯅꯆꯟ ꯉꯥꯛꯇꯅꯤ ꯀꯥꯔꯟ ꯇꯥꯔꯛꯀꯅꯨꯀꯣ ꯑꯩꯈꯣꯏꯅꯁꯨ ꯏꯌꯥꯝꯕ ꯑꯃꯒꯨꯝ ꯈꯟꯒꯦ ꯅꯈꯣꯏꯅꯁꯨ ꯅꯆꯟ ꯑꯃꯒꯨꯝ ꯈꯜꯂꯣ ꯁꯛꯇꯥꯁꯤꯡꯁꯤꯗꯤ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯕꯁꯨ ꯑꯣꯏ ꯅꯪꯗꯤ ꯑꯩꯒꯤ ꯑꯣꯏꯔꯅꯤ ꯀꯥꯛꯄ ꯑꯩꯒꯤ ꯑꯣꯏꯔꯗꯣꯏꯅꯤ ꯈꯪꯉꯕ ꯑꯁꯨꯝꯅ ꯎꯁꯤꯠꯇꯅ ꯂꯛꯅꯍꯧꯏ ꯊꯣꯏꯕꯤꯁꯨ ꯌꯥꯝꯅ ꯁꯥꯎꯅ ꯃꯈꯣꯏ ꯑꯅꯤꯗꯣ ꯇꯞꯐꯤꯡ ꯊꯣꯏꯕꯤꯕꯨ ꯊꯦꯝꯅ ꯍꯜꯂꯛꯏ ꯃꯈꯣꯏꯒꯤ ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯃꯈꯣꯏꯁꯨ ꯃꯈꯣꯏꯒꯤ ꯃꯌꯨꯝꯗ ꯆꯪꯅꯈ꯭ꯔꯦ ꯑꯗꯨꯒ ꯊꯣꯏꯕꯤꯁꯨ ꯌꯥꯝ ꯁꯥꯎꯅ ꯇꯞꯐꯤꯡ ꯆꯪꯂꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯁꯥꯎꯅ ꯊꯣꯡ ꯂꯣꯟꯖꯜꯂꯒ ꯂꯩꯈ꯭ꯔꯦ ꯔꯣꯁꯟꯅ ꯊꯥꯖꯗ ꯀꯣꯜ ꯇꯧꯔꯛꯏ ꯍꯜꯂꯣ ꯊꯥꯖꯅ ꯍꯥꯏꯔꯛꯏ ꯌꯥꯍꯧꯔꯕꯅꯦ ꯑꯃꯗꯣ ꯀꯨꯏꯅ ꯌꯥꯗꯕ ꯁꯥꯕꯁꯦ ꯉꯝꯗ꯭ꯔꯕ ꯖꯥꯠꯅꯤ ꯑꯗꯨꯅ ꯌꯥꯊꯣꯔꯛꯑꯦ ꯑꯁꯦꯡꯕꯩꯔꯣ ꯑꯁ ꯑꯗꯨꯗꯤ ꯌꯥꯝ ꯍꯔꯥꯎꯋꯦ ꯑꯗꯨꯗꯤ ꯃꯉꯣꯟꯗ ꯑꯃꯨꯛ ꯄꯥꯎꯈꯨꯝ ꯑꯃꯨꯛ ꯇꯝꯃꯨꯈꯤꯒꯦꯅꯦꯀꯣ ꯑꯗꯨꯗꯤ ꯑꯩ ꯊꯝꯃꯒꯦꯀꯣ ꯍꯥꯏꯔꯗꯨꯅ ꯑꯁꯨꯝꯅ ꯀꯣꯜ ꯊꯝꯅꯈ꯭ꯔꯦ ꯔꯣꯁꯟ ꯊꯣꯏꯕꯤꯗ ꯀꯣꯜ ꯇꯧꯔꯛꯏ ꯊꯣꯏꯕꯤ ꯅꯪ ꯌꯥꯔꯦ ꯍꯥꯏꯁꯦ ꯑꯁꯦꯡꯕ ꯄꯥꯎꯈꯨꯝꯂꯣ ꯍꯣꯏ ꯌꯥꯔꯦ ꯑꯗꯣ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦ ꯍꯣꯏ ꯍꯥꯏꯌꯣ ꯅꯨꯃꯤꯗꯥꯡꯗ ꯁꯨꯃꯥꯏꯅ ꯊꯦꯡꯅ ꯀꯣꯜ ꯇꯧꯔꯛꯄꯁꯦ ꯇꯧꯕꯤꯒꯅꯨ ꯑꯗꯨꯒ ꯂꯩꯀꯥꯏꯗꯁꯨ ꯇꯣꯏꯅ ꯂꯥꯛꯄꯤꯒꯅꯨ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯕꯗꯤ ꯑꯗꯣ ꯑꯩ ꯊꯝꯃꯒꯦ
ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯣꯜ ꯀꯛꯈꯤ꯫ ꯔꯣꯁꯟ, ꯋꯥ ꯑꯃꯇ ꯍꯥꯏꯕꯒ ꯅꯪꯍꯧꯗꯦꯅꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯔꯣꯁꯟ ꯊꯣꯏꯕꯤ ꯍꯣꯏꯒꯤ ꯊꯣꯡꯒꯥꯟꯗ ꯂꯥꯛꯇꯨꯅ ꯉꯥꯏꯔꯒ ꯂꯩꯔꯝꯃꯤ꯫ ꯊꯣꯏꯕꯤꯅ ꯑꯁꯤꯒꯤ ꯃꯤꯁꯦ ꯑꯃꯨꯛ ꯂꯩꯔꯝꯃꯤꯅꯦ ꯍꯥꯏꯗꯨꯅ ꯊꯣꯏꯕꯤ ꯍꯨꯠꯇꯨꯅ ꯆꯦꯟꯁꯤꯟꯈꯤ꯫ ꯔꯣꯁꯟ ꯇꯨꯡꯗꯒꯤ ꯀꯧꯔꯛꯏ, ꯊꯣꯏꯕꯤ ꯑꯝꯇ ꯉꯥꯏꯈꯨꯑꯣ, ꯑꯩꯅ ꯁꯨꯃꯥꯏꯅ ꯂꯩꯀꯥꯏꯗ ꯂꯥꯛꯀꯅꯣ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯃꯤꯅ ꯎꯈ꯭ꯔꯒ ꯑꯩꯁꯦ ꯀꯩ ꯈꯟꯈꯤꯗꯣꯔꯤꯒꯦ? ꯅꯪ ꯁꯤꯗꯤ ꯑꯁꯥꯏꯐꯥꯎꯗ ꯆꯠꯂꯨꯁꯦ, ꯋꯥꯔꯤ ꯑꯝꯇ ꯁꯥꯔꯁꯦ ꯍꯥꯏꯅ ꯍꯥꯏꯒꯦꯅ ꯂꯥꯛꯄꯅꯤ꯫ ꯅꯨꯡꯇꯤꯒꯤ ꯀꯣꯜꯗ ꯋꯥꯔꯤ ꯁꯥꯔꯒ ꯂꯩꯔꯤꯗꯨꯗꯤ, ꯄꯦꯟꯗ꯭ꯔꯗꯅ ꯂꯥꯛꯑꯒ ꯑꯃꯨꯛ ꯀꯩ ꯋꯥꯔꯤ ꯁꯥꯁꯦ ꯍꯥꯏꯅꯣ? ꯊꯣꯏꯕꯤ, ꯑꯩ ꯑꯥꯎꯠꯁꯥꯏꯗꯇ ꯑꯃꯨꯛ ꯆꯠꯇꯣꯔꯦ, ꯑꯗꯨꯅ ꯍꯌꯦꯡꯁꯦ ꯑꯝꯇ ꯎꯅꯁꯤ, ꯅꯪ ꯊꯣꯛꯂꯛꯄ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯅ ꯍꯪꯒꯦꯅ ꯂꯥꯛꯄꯅꯦ꯫ ꯀꯩꯗꯧꯕ ꯆꯠꯇꯣꯏꯅꯣ ꯍꯥꯏꯁꯤꯕꯣ? ꯑꯩ ꯁ꯭ꯇꯗꯤ ꯃꯈꯥ ꯇꯧꯕꯒꯤ ꯆꯠꯂꯒꯦ ꯈꯜꯂꯦ꯫ ꯅꯪꯗꯤ ꯁꯤꯗ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯈꯤꯗꯣꯏꯅꯣ? ꯑꯥꯗ ꯆꯠꯂꯔꯣꯏꯗ꯭ꯔꯣ ꯍꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯃꯊꯪ ꯋꯤꯛꯇ ꯆꯠꯇꯣꯏꯅꯤ ꯍꯥꯏꯅ ꯈꯨꯝꯂꯛꯏ꯫ ꯑꯗꯨ ꯉꯥꯏꯈꯣ, ꯅꯪ ꯃꯊꯪ ꯋꯤꯛꯇ ꯆꯪꯗꯕ ꯂꯥꯏꯔꯤ, ꯑꯩꯅ ꯎꯗ꯭ꯔꯦꯅ ꯂꯝ ꯍꯦꯜꯂꯝꯕ ꯌꯥꯔꯣꯏꯀꯣ? ꯀꯩꯒꯨꯝꯕ ꯍꯦꯜꯂꯦ ꯍꯥꯏꯕ ꯄꯥꯎ ꯇꯥꯔꯕ ꯁꯦ ꯅꯪꯅ ꯈꯣꯡꯁꯦ ꯁꯦ ꯑꯩꯅ ꯊꯨꯗꯦꯛꯀꯗꯣꯏꯕ꯫ ꯍꯣꯏ ꯏꯕꯨꯡꯉꯣ, ꯑꯩꯒꯤꯗꯤ ꯀꯩꯝ ꯋꯥꯕꯤꯒꯅꯨ, ꯅꯪꯅꯦ ꯑꯩꯅ ꯀꯤꯔꯤꯁꯦ꯫ ꯑꯩꯅ ꯎꯗ꯭ꯔꯦ ꯍꯥꯏꯗꯅꯅꯦ ꯑꯇꯣꯞꯄ ꯂꯝ ꯂꯥꯟꯕꯤ ꯑꯃꯨꯛ ꯌꯦꯡꯉꯝꯒꯗ꯭ꯔꯅ꯫ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯆꯪꯂꯒꯦ, ꯏꯃꯥꯅ ꯍꯜꯂꯛꯇ꯭ꯔꯦꯅ ꯍꯥꯏꯔꯝꯂꯅꯤ꯫ ꯑꯗꯨꯗꯤ ꯍꯌꯦꯡ ꯎꯅꯕꯗꯨ ꯍꯣꯔꯦꯟ ꯍꯥꯏꯔꯛꯎꯀꯣ ꯍꯥꯏꯗꯅ ꯍꯥꯏꯔꯛꯏ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯔꯣꯁꯟ ꯀꯣꯜ ꯇꯧꯔꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯍꯌꯦꯡ ꯄꯨꯡ ꯀꯌꯥꯗ ꯎꯅꯁꯦ ꯍꯥꯏꯅꯣ? ꯊꯣꯏꯕꯤꯅ ꯄꯨꯡ 11:30ꯗ ꯎꯅꯔꯁꯦ, ꯑꯗꯣ ꯀꯨꯏꯅ ꯎꯅꯕꯗꯤ ꯇꯜꯂꯦ, ꯃꯤꯅ ꯎꯔꯒ ꯐꯖꯗꯦꯕ꯫ ꯑꯩ ꯑꯥꯗ ꯆꯠꯂꯝꯗꯥꯏꯒꯤ ꯅꯪꯉꯣꯟꯗ ꯈꯨꯗꯣꯜ ꯑꯃꯇꯪ ꯄꯤꯔꯝꯒꯦ ꯍꯥꯏꯕꯒꯤ ꯎꯅꯁꯦ ꯍꯥꯏꯕꯅꯤ꯫ ꯁꯤꯗꯩꯁꯤꯗꯅꯦ ꯃꯔꯩ ꯃꯔꯥ ꯇꯧꯈ꯭ꯔꯄꯣꯠꯅꯤ, ꯃꯁꯤ ꯅꯨꯄꯤꯁꯤꯗꯤꯕ, ꯅꯪ ꯍꯌꯦꯡ ꯅꯨꯡꯉꯥꯏꯅꯤ꯫